आकाशवाणी इम्फाल Wahengbam Rajesh ने पाव पाजरी आहन बेदा मरोइबा पाव मुख्यमंत्री नोंथोमम बिरेन हाइरी राज्य सरकारना लमदम असिबो सेंजा थुमजा लैतबा लमदम अमा ओहेनबा होनरिबा असिदा मियामगी mateंग यामनमक तंगाई फदे अनोबा सही लिसिंग अनि कुल रुमदोई हौकिबगा लोनेना ngasi haiba numit asdigi miyam puna lam kyada राज्य असिबु याइफनबगिदमक वासक लौमिनरसी हाइना मुख्यमंत्री नोंथोमम बिरेन सिंगना अपील तौरी Manipur hayeng imoinu iratpagi thoram paksana pangthoknaba sem sare Rajyapal yauna lusingba kyana epa paujel pirakli Inkumja lising ani tara tarukta lupa chamanga amasung lising chapi note sing chanahandanaba kendra lokhe warep adu Supreme Court na yare amasung laibagasda haukiba sahi nipan asda Pradhan Mantri Bharatiya Jan Aushadhi Pariyojana gi makhada Jan Aushadhi Kendra saruk chama hengatkhi मुख्यमंत्री नोंथोमम बिरेन हाइरी राज्य सरकार लमदम असिबु सेंजा थुमजा लैतबा लमदम अमा ओहेनबा होनरी मसिदा मियांगी mateंग यामनमक तंगाई फदे इम्फाल वेस्ट की मोंगसांगई मयाई लेकाइदा लेबा पिलो लाइब्रेरी ग्राउंड दा पांगथोकपा नुंगथिलदा फोंगबा पाउचे कांगलैपाकी मैरा लिंखकीबगे निफुनिथोय सुबा कुमोन थरोमदा सरुक यारादुना मुख्यमंत्री हाई सेंजा थुमजा तौबसिंगी मथक्ता खुदक्ता अहाकबा चेराक पीगनी सरकार असना जाति अमसुंग समाज की मायोक्ता लैबसिंगी मायोक्ता मतम चुपदा लै हायरदुना मुख्यमंत्री हाई असिगुंबा थबकसिंग कैदौनुंगदसु संगताइनरोय मतम अमदा राज्य असिगी मफम एकर लिसिंग तरे चट्रुक रोमदा पोपी थारंबा अदु हौजिक्ति एकर लिसिंग अमा चामा रोमदा हंथरक्तुना मियामगी वाखलोन होंगलगले हायरदुना मदुदा नुंगाइबा फोंगदोलदुना सिरी बिरेन हाई पोपी थारंबासिंगी पुंसी महिंग फगननबा अतोपा पांबैसिंग सरकारना पीरी राज्यस्थ लेरिबा सिविल सोसाइटी ऑर्गेनाइजेशन सिंगना चिंगी लमदा चतुना पोपी थारिबा सिंगा वारी सानदुना पोपी थाबना मांगलिबा सिंग अदुगी मतांगदा बाप थानबगी तंगाई फदबा लै पोपी थारंबदगी अतोपा पांबै पाइखतखिबा सिंगबु राज्यस्थ गृह मंत्री अमित शाहना लापा मतमदा इकाई खुमनबा उटकनी राज्यस्थ ओनबा अमा पुरकनबा सरकार असिना कन्ना होनरी श्री बिरेन हाई ममांगदा नंबर 4 से मपाने पुसलामे खुजिति अखोय ममांगदा अखोय थुगाई ड्रग फैक्ट्री अखोय मणिपुर लेखले सुम यंग लेगद्र मोइन तौबनी अखोय यावदे मोइन तौबनी मोइन तौबदुना मरम ओरकान अखोय स्ट्रोक लेबा इंपैक्ट मयाम सिदि अखोय गी मिरोल दा अखोय गी इसा इशू सिंग अखोय गी कनो सिंग स्ट्रोक लेबा सिदि अदुना अखोय कितंग सीरियसली सटकदबा इश्यूज करा अदुगा कितंग रिलैक्स तौबा याबा इश्यूज करा अखोय आइडेंटिफाई तौबा मथुक ताई अखोय कलेक्शन खनरगनी नंबर 1 अखोय corruption free over state mo hende be ore corruption free si mantri da MLA da ngak tang ngang da gi ngai gano thaba am sangba matam da paisa pina na thiba kangbu su ngang se be khubang nam da khuba yaro ani khumin na mata adu any time adu gi corruption gi matang da ko da information la pa kan da ko immediate action ne kudak da phabi ne ko थौरंगा मरी लेना कांगलैपाकी मैरा अवार्ड पाउमी सिंह द खुचिनगी प्रिंट की ओइना ख्वाइदगी फबा नुपी पाउमी इम्फाल फ्री प्रेस की फुराइलापम केनी देवी द पीकी ख्वाइदगी फबा नुपा पाउमीना पोंगनफंगी थोंगाम प्रेमचंद सिंह द पीकी अतै पाउमी खरजसु मना पीदुना इकाई खुनकी मुख्यमंत्री सीनियर जर्नलिस्ट अमसुंग संगनारबी मियोय खरदसु लाइफ टाइम अचीवमेंट अवार्ड खुचिनगी ngasi gi thauramadu वर्क्स मंत्री गोविंदास कोंथौजम सरुक याकी तुंगदा मुख्यमंत्री इम्फाल इसकी हैंगांग लेबा मार्जिंग पोलो कॉम्प्लेक्स अमसुंग मफम अदुदा सारिबा सगोल कांगजेगी मितम यंगसिंकी हारिबासी गृह मंत्री अमित शाहना था सिगी तरुक्ता संगागदबनी मुख्यमंत्री नोंथोमम बिरेन सिंह हारी अनौब सही लिसिंग अनि कुलुमदोय हौखिबगा लोइना ngasi हाइबा नुमित असिदगी मियाम पुन्ना लम क्यादा राज्य असिबु याइफनबगिदमक वासक लौमिनरसी सोशल मीडिया दा थगप वारोल अमद मुख्यमंत्री हाई ngasi हाइबा नुमित असिदगी सेंजा थुमजा मुथतपा समाज जाति अमसुंग राज्यगी मायक्तु लेबा मियोइसिंग लेहेंदनबा होनरसी आइन काइना ड्रग ललोनबा मरु फंगना मुथतअसी मांगनाई पोपी थाबगी थबक खुदक्तगी मुथतअसी उमंग कोक्थोपगी थबकसु खुदक्तगी लेपलसी श्री बिरेन हाई पुन्ना नुंसिनना लेमिनबा अमदी मानना सखोट मिननबा होनरबारोमदा माय ओनसिलसी अखोई पुन्ना पुक्सेल मानना होनरबदी थबक खुदिमक माय पापा ngamgani हाइना मुख्यमंत्रीना फोंगदोखी अमरोमदा मुख्यमंत्री ngasi सभापति ओइदुना मंत्री सिंह MLA सिंह सिविल अमसुंग पुलिस की ओइबा मिफम अमा पांगथोकरे मुख्यमंत्री की सेक्रेटरीता पांगथोकिबा मिफम अदुना राज्यस्थ गृह मंत्री अमित शाह लाकदरिबा अदुगी मतांगदा कुपना खनकी गृह मंत्री की खोंगसकी येंगलगा महाकबु ओकपा ngakselgi थौरांग अमसुंग अतै प्रोग्राम सिंगी मतांगदा मिफम अदुदा खनकी हारि
Manipur hauzik COVID ki active case ama leiri haukiba pung kunmari da nauna COVID positive oibagi paw leikide hauzik phawbada positive oiba apun masing lak ama lising kuntra mapan chamapan kulumdoi sure naba phabagi changna chada marfudani pan dasmik mari tarukni rises da hauzik COVID ki vaccine kapagi thabak leptana chathari hauzik phawbada punna vaccine dose lak kuntrani thoi lising humpu manga chamapan marfu taruk kapkre pawgi maraktana break ama Ahanba Imoino Fish Festival hayang ayuki pung mapandagi konungi hapta kangjibung do pangthok lagani. Fisheries Department sinjabanga gi mela sida sareng kilogram lising ani amasung atopunga kilogram lising yang kay yauna Imoino irat thorom da sizinagada polom kaya phanganjagani. Paujen jariba Fisheries Department Government of Manipur. Tabiriba pawasi Akashvani Imphal degini. Manipur hayang imoinu iratpagi thoram paksana pangthoknaba sem sanare numirasigi yenglaga ahan boina raijagi fisheries bibagna sinduna Imphal gi hatta kangjebungda imoinu nga gi mela pangthok kaduri Fishery Director Haisnam Balkrishna na Akashvani Imphal hai melasda imoinu irat thonida changba makhal makha gi mana masing singchu phangangani melasda stall marfudra rom hangdok laba yai melasi ayuk pung mapandagi nungtil pung manga phawa chathagani adubu Fisheries Mantri Haikam Dingona haunabi matungina melasi hayeng ayuk pung tara makhaida hogdokani Sarkana lepa mamalda nga sing adu miyamda phangangani Sri Balkrishna na hai melasda nga kilogram lising yangkai miyamda phanganaba thaurang tauri Mitei sareng ahingba phangangani sareng kilogram amada lupa lising ama chani pigani pengbana kilogram amada lupa chamri yangkai digi changwa yangkai phawa pigani hairi Imoinu Iran numit lakpada Manipur ge Rajapal Laganesan amasung Mukhyamantri Nongthomam Biren yauna atei mantri sing amasung luchingba kyana amadi rajniti dol amasung lanai lup kyana yaipa paujel pirakli Mahaki paujel da Rajapal hai lamdam masigi miyamna ima Imoinu irapagi numit pangthokpa asi chokthuk chaningai ni Mahaki paujel da Mukhyamantri Nongthomam Biren hai imoinu iratpa asi mitei calendar gi matungina waxing thagi tarani thoini panbada harauk tayambaga loinana pangthoknai numit asida ima imoinu da ngamjabi athen pot kaba amasung mai thanduna nungaya phaba wata padaba pibinaba thongni jai Numit asiga marirena kendri gi mapan thorom Raja Mantri Dr. Rajkumar Ranjan Singh Manipur Vidhan Sabha gi Adaksa T.A. Satyabata Power Mantri Thongam Biswajit Water Resources Mantri Awangbau Newmai Textile amasung Commerce Mantri Nemcha Kipgen Mahut Mantri Yumnam Khemchan Shiksha Mantri Thongnawjom Basant Kumar Singh MLA Kongkham Robindro Manipur Pradesh Congress Committee Balasaheb Anchi Shiv Sena Manipur Pradesh Manipur People's Democratic Front amadi Lanailu Kyanasu yaipa paujel pirakli All Manipur nupi marumna sinduna thabum ama chumna chatharakpa marfu mari suba nupi la lingsing thoram loisinbagi thoram haukiba thangja numita chalauda leiba irabot Memorial Park ta pangthokre thoramajda All Manipur nupi maruki miyokya saruk yaki hari Somsai Battalion Assam Rifles na Ukhrul Jilla gi Awang Kasumda Security Coordination mipam amanga si pangthokre Kulgi Kulakpa Singh amadi Village Authority singna saruk yakiba thoram aduda mapam adugi security gi matangda kupna khanaki hari Amaromda Kaithal Mambi Battalion Assam Rifles na Kangpokpi Jilla gi Jalengphai Khulda leiba football ground amada flood lighting kusinakre hari Artificial turf ground lamnong da chathariba sahi tara mari makhagi nupi machagi interclub football tournament ngasi FC Imphal na Wangoi Football Association bo panjal taruk sino da maithi ba piki atopa match ta the Young Welfare Club na Youth Welfare Club bo panjal taret anida amasung ICSA Irengbam na Women Football Academy bo panjal amasino da toiki Akashvani Imphal legi pau tabiri Inkumja lising ani tara trukta lupa chamanga amasung lising chapi notsing chanahandanaba kendra na laukiba warep adu Supreme Court na yare. Chamanga chapi amasung lising chapi notsing chanahandanaba laukiba warep adu sinaduna thagalakpa wakat chabun ama just mangana saba Constitution Bench amana kakki. Justice S.N. Nazir na lusing ba bench adun hai sel thungi thoksilgi warep adu executive na loba oibana amuk handok pa yaroi. Just mangagi manungda masing yambana pikiba rai adu pathok aduna Justice B.R. Kavanian hai Reserve Bank of India ga sarkar ga tanarga laukiba kendra gi warep aduda asoiba aranba leiramloi. Petition yangkai ni pain sarkar gi warep adu singladuna court wakalakibani just manga adugi manungda Justice Nagaratanandi RBI eki section
26 Clause 2 gi makhada sarkar da piriba sakti gi matang da paludna apunba warep adudagi mahaki mot tongan ki. Supreme Court ki warep adubu BJP na taram na okli Naidili da paumi sing da wangang bada dol gi machin chapa misak Rabi Shankar Prasan hai demonetization scheme asi terrorist sing da sel thadaba amasung black money tingnanaba pandam da paikhat kibani. Sarkar gi thorang aduna terrorist sing da chauna ninganaba pokki. Lebagas da haukiba sahi nipan asida Pradhan Mantri Bharatiya Jan Aushadhi Pariyojana gi makada Jan Aushadhi Kendra saruk chama hena hengatki. Twitter da thagapa warul amada kendra gi haksel amasung yaifa yumbal mantri Dr. Mansuk Mandhavian hai haukiba tha phawada lebak asida Jan Aushadhi Kendra lising mapan laiki masi English sing ani tara mari tara mangada supnatigi kendra marfu kaktang lairambani. Mantri hai Jan Aushadhi Pariyojana asina haksel gi lamda awonba ama purak pagalona lebak sinba thungbada magul leiba ahongba mamalda hidak phanghalle. Lairaba miyoi singda chunaba mamalda magul leiba hidak phanganaba pandamda sarkar asina ingkumja lising ani kunmari gi Mars phawbada Jan Aushadhi Kendra lising tarada hengaranaba pandam thamli. Pradhan Mantri Narendra Modi na hayeng ayuk pung tara makaida video conferencing gi kuthangda chamani pansuba Indian Science Congress ta wangangani. Kumsi sehi Congress asigi hiramna Science and Technology for Sustainable Development with Women Empowerment haibasni. Science Congress manungda saruk yariba singna research industry amasung awang bathaki mahi masing takpibida nupi singi masing hengaranaba wapam kya khanagani. Thoram masiga lonana atay atopa thoram kaya amasu pangthokadori. Indian Science Congress ki ahanba mifam ingkumja lising ama chamapan tara marida pangthoki. Handagi chamani panchuba Science Congress asi Maharashtra gi Rashtrasan Tukadoji Maharaj Nagpur University da pangthokani. Leibakasigi awang thangba sarukta laisil kungna thaba amasung ingbagi sang henjilakli. Med Department gi paw matungina lagliba numit kharani asida Punjab, Uttar Pradesh amasung Bihar da ingbagi sang henjilakani hari. Med Department gi Senior Scientist R.K. Janamani na hai Rajasthan gi mafam kyalasu ayingba nungsit sitkani. Leibaki konung Delhi da ingbagi sang hangen henjilakani. Rajasthan da ingbadigi miyangi mahuksa gi punsida chauna apanba thokle. Laisil kungna thabadigi chathok chasinda apanba thokle. Jammu Kashmir da National Highway kaya un ka hena tabadigi thingjingkre. Punch amasung Sofian Jilla da un ka hena tabadigi haukiba tha ani ahum asda lambi singda gari chathok chasinda khudongcha daba kaya mayoknari. Manipur su haukiba numit kharani asda ingbagi sang hengalagli. Imphal ngasi ingbagi sang Celsius degree 3.5 oiki khwaidigi sabana Celsius degree 12.8 oiki. Ukrul Jilla da su ingbagi sang hengalagli. Aikhoigi ukrul paumi soting simren hai numidangi matamdana ingbagi sang ka hena wangbadigi miyamna mai tiktuna khangnari. Laisil thaba amasung aingba nungsit sipana numidangi matamda miyam yumdagi mapan thongnadre. Kendra gi Jal Shakti Mantraloy na sindana numinini chathagadaba leibak asigi Water Resources Bibak singi Mantri singgi All India Conference tha asigi mangada pangthoklagani. Mifam asigi hiramna Water Vision @2047 haibasni. Jati thaki mifam asi Madhya Pradesh ki konung Bhopal pangthokani. Bhopal pangthopa paugi mifam amada Kendra gi Jal Shakti Raja Mantri Prahlad Singh Patel hai mifam asi Kendra gi Jal Shakti Mantri Gajendra Singh Shekhawana hangdokani. Mifam asda Madhya Pradesh ki Mukhyamantri Shivraj Singh Chauhan amasung Bibhag asiga mari lenaba Mantri Singh saruk yagani. Isingna bisoi ama oraga pangthokpa mifam handaki asina ahanbani. Mifam asigi maroiba pandamdi Kendrana scheme asiga mari lenana thamliba pandam asida Raja Singh stakeholders singna makhoigi wakalon sing phongdokpani. Aroibada maroiba pau Mukhyamantri Nongthomam Biren hairi Raja Sarkarna lamdam asibu senja somja laitaba lamdam ama ohenaba honariba asida miyangi mateng yamnamak tangai fade. Anoba sahi lising ani kulumdoi haukibaga loinana ngasi haiba numit asidagi miyam punna lam kyada Raja asibu yaifanabagidamak wasak lauminarasi haina Mukhyamantri Nongthomam Biren singna appeal tori. Manipur hayeng imoinu irapagi thoram pak sana pangthoknaba sem sanare Rajapal yauna lusingba kyana yaipa paujel pirakli. Ingkumja lising ani tara tarukta lupa chamanga amasung lising chapi not sing chanhandanaba Kendrana laukiba warep adu Supreme Court na yare amasung leibagas da haukiba sahinipan asida Pradhan Mantri Bharatiya Jan Aushadhi Pariyojana gi makada Jan Aushadhi Kendra saruk chama hengatki. Pau lojare.